ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯇꯒꯤ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁꯅ ꯂꯨꯆꯤꯡꯕ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯣꯝ ꯀꯤꯄꯨꯔ ꯋꯥꯔ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯟꯊꯦꯡ ꯑꯃ ꯁꯣꯛꯅꯈꯤꯕꯒꯤ ꯆꯍꯤ 50 ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯨꯝꯖꯥ 2023 ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯇ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇꯒꯤ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯈꯥ ꯊꯪꯕ ꯏꯖ꯭ꯔꯦꯜꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯀꯟꯕ ꯄꯥꯛ ꯁꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯏꯖ꯭ꯔꯦꯜꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯄꯒ ꯂꯣꯏꯅꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝ ꯊꯥꯗꯔꯝꯃꯤ ꯑꯃꯗꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18ꯇꯒꯤ ꯍꯧꯅ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯤꯂꯤꯇꯦꯟꯠ ꯄꯨꯝꯅꯃꯛ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯏꯖ꯭ꯔꯦꯜꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ ꯋꯦꯁ ꯕꯦꯡꯛ ꯑꯃꯗꯤ ꯏꯖ꯭ꯔꯦꯜ ꯂꯦꯕꯥꯅꯟ ꯉꯝꯈꯩ ꯄꯔꯤꯡꯗꯁꯨ ꯍꯦꯖꯕꯨꯜꯂꯥꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯒꯖꯥ ꯏꯖ꯭ꯔꯦꯜ ꯀꯟꯐ꯭ꯂꯤꯛꯀꯤ 5ꯁꯨꯕ ꯋꯥꯔ ꯑꯣꯏꯅ ꯃꯤꯌꯥꯝ ꯂꯧꯅꯔꯤ꯫ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯇ ꯍꯃꯥꯁꯅ ꯂꯨꯆꯤꯡꯕ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯑꯜ ꯑꯛꯁꯗ ꯐ꯭ꯂꯗ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯗꯒꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯒꯖꯥ ꯏꯖ꯭ꯔꯦꯜꯒꯤ ꯄꯜ ꯂꯥꯟꯁꯤꯜꯂꯒ ꯔꯣꯀꯦꯠ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯖ꯭ꯔꯦꯜ ꯃꯤꯌꯥꯝꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯀꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯤꯆꯝ 863 ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 379 ꯌꯥꯎꯅ ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯒ ꯂꯩꯕ ꯃꯤꯑꯣꯏ 1,139 ꯍꯦꯟꯅ ꯁꯤꯈꯤ꯫ ꯏꯖ꯭ꯔꯦꯜꯅ ꯒꯖꯥꯗ ꯃꯈꯥ ꯇꯥꯅ ꯑꯊꯤꯡꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯋꯦꯁ ꯕꯦꯡꯛꯗ ꯂꯦꯞꯇꯅ ꯈꯨꯠ ꯊꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯑꯔꯕ ꯋꯥꯔꯜꯗꯅ ꯏꯖ꯭ꯔꯦꯜꯒꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯕꯗꯒꯤ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯌꯥꯝ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯅ ꯃꯤꯗꯜ ꯏꯁꯀꯤ ꯃꯇꯥꯡꯗ ꯅꯩꯅꯔꯤꯕ ꯑꯦꯅꯥꯂꯤꯁꯠ ꯀꯌꯥꯅ ꯃꯠ ꯄꯤꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯃꯥꯁꯅ ꯍꯥꯏ ꯃꯗꯨꯗꯤ ꯏꯖ꯭ꯔꯦꯜ ꯂꯥꯟꯃꯤꯅ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯆꯟꯗꯨꯅ ꯊꯝꯕ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯊꯤꯡꯖꯤꯟꯕ, ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯏꯖ꯭ꯔꯦꯜ ꯃꯤꯌꯥꯝꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄ ꯑꯃꯗꯤ ꯑꯜ ꯑꯛꯁꯥ ꯃꯣꯛꯁꯇ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯕ ꯑꯃꯗꯤ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯑꯋꯥꯕ ꯄꯤꯕꯗꯒꯤ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ꯫ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯐꯣꯔꯦꯅꯔ 282 ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯖ꯭ꯔꯦꯜꯅ ꯂꯥꯟ ꯂꯧꯊꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯄꯔꯦꯁꯟ ꯁ꯭ꯀꯣꯔꯆ ꯑꯣꯐ ꯑꯥꯏꯔꯟ ꯆꯠꯊꯗꯨꯅ ꯍꯃꯥꯁꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄ ꯍꯧꯈꯤ꯫ ꯒꯖꯥꯗ ꯆꯠꯊꯕ ꯏꯖ꯭ꯔꯦꯜꯒꯤ ꯑꯦꯇꯦꯛꯇ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨ ꯊꯣꯛꯂꯤ꯫ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ, ꯊꯛꯅꯕ ꯏꯁꯤꯡ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯊꯥꯎ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒ ꯂꯣꯏꯅꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ꯫ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯛ ꯁꯟꯅ ꯁꯤꯔꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯄꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯆꯝ ꯁꯤꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁꯇ ꯋꯥꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯔꯥꯜ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯒꯖꯥꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡ 1,200,000 ꯑꯃꯁꯨꯡ ꯏꯖ꯭ꯔꯦꯜꯒꯤ ꯃꯤꯑꯣꯏ 5,00,000 ꯔꯣꯝ ꯃꯌꯨꯝ ꯃꯀꯩ ꯂꯩꯍꯟꯗꯕꯒ ꯂꯣꯏꯅꯅ ꯄꯦꯂꯦꯁꯇꯥꯏꯟ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯏꯖ꯭ꯔꯦꯜꯅ ꯐꯥꯖꯤꯜꯂꯤ꯫ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯦꯇꯦꯛꯇ ꯏꯖ꯭ꯔꯦꯜꯒꯤ ꯂꯥꯟꯃꯤꯆꯥ ꯀꯌꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯁꯤꯖꯐꯤꯌꯔ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯐꯥꯎ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯒ ꯂꯣꯏꯅꯅ ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯄꯨ ꯅꯥꯏꯇꯣꯝ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯒꯤ ꯐꯤꯚꯝ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯀꯤ ꯑꯣꯏꯕ ꯈꯨꯠ ꯊꯥꯅꯕ ꯂꯦꯞꯅꯕꯒꯤ ꯋꯥꯐꯝ ꯌꯥꯅꯕ ꯄꯨꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯐꯣꯔꯦꯅꯔ ꯍꯣꯁꯇꯦꯖ 105 ꯊꯥꯗꯣꯔꯛꯄꯗꯒꯤ ꯄꯦꯂꯦꯁꯇꯥꯏꯟ ꯄ꯭ꯔꯤꯖꯅꯔ 290 ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯈꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯅꯈꯤ꯫ ꯋꯥꯁꯤꯡꯇꯟꯅ ꯏꯖ꯭ꯔꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯥꯌꯣꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯏꯔꯥꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯄꯨ ꯁꯧꯒꯠꯄ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯔꯥꯛ ꯑꯃꯗꯤ ꯁꯤꯔꯤꯌꯥꯗ ꯂꯩꯕ ꯑꯃꯦꯔꯤꯀꯟ ꯕꯦꯖꯁꯤꯡ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝꯗꯤ ꯀꯨꯝꯖꯥ 1967ꯇ ꯏꯖ꯭ꯔꯦꯜꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯌꯥꯎꯅ ꯄꯦꯂꯦꯁꯇꯥꯏꯟ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯈꯨꯗꯨꯝ ꯆꯟꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 2025ꯗ ꯏꯖ꯭ꯔꯦꯜꯅ ꯒꯖꯥ ꯊꯥꯗꯣꯛꯂꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯗꯤ ꯍꯧꯖꯤꯛꯁꯨ ꯏꯖ꯭ꯔꯦꯜꯅ ꯒꯖꯥ ꯈꯨꯗꯨꯝ ꯆꯜꯂꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯏꯖ꯭ꯔꯦꯜꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯕꯒꯤ ꯃꯥꯌꯣꯛꯇ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯅ ꯀꯨꯝꯖꯥ 1967ꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯡꯂꯕ ꯆꯍꯤ 5 ꯔꯣꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯃꯇꯨꯡꯗ ꯑꯣꯁꯂꯣ ꯑꯦꯀꯣꯔꯗ ꯈꯨꯠꯌꯦꯛ ꯄꯤꯅꯗꯨꯅ ꯅꯦꯁꯅꯦꯜ ꯑꯣꯊꯣꯔꯤꯇꯤ ꯁꯦꯝꯈꯤ ꯑꯃꯗꯤ ꯋꯦꯁ ꯕꯦꯡꯛꯄꯨ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯑꯦꯔꯤꯌꯥ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ꯫ ꯀꯨꯝꯖꯥ 2002ꯗ ꯄꯥꯡꯊꯣꯛꯄ ꯀꯦꯝꯞ ꯗꯦꯕꯤꯗ ꯁꯃꯤꯠꯇ ꯅꯥꯀꯜ ꯑꯅꯤꯒꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯥꯀꯜ ꯑꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯝ ꯑꯦꯜ ꯁꯦꯠ ꯁꯃꯤꯠꯇ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯀꯨꯝꯖꯥ 2005ꯇ ꯏꯖ꯭ꯔꯦꯂꯤ ꯂꯥꯟꯃꯤꯁꯤꯡ ꯒꯖꯥꯗꯒꯤ ꯂꯧꯊꯣꯛꯄ ꯍꯧꯈꯤ꯫
ꯍꯧꯈꯤꯕ ꯀꯨꯝꯖꯥ 2006ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯂꯦꯁꯇꯥꯏꯟ ꯂꯦꯖꯤꯁꯂꯦꯇꯤꯚ ꯏꯂꯦꯛꯁꯟꯗ ꯏꯁꯂꯥꯃꯤꯛ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯍꯃꯥꯁꯅ ꯃꯥꯏ ꯄꯥꯛꯈꯤꯕꯗꯒꯤ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯂꯩꯉꯥꯛ ꯄꯥꯏꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯏꯖꯤꯞꯇꯀ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯑꯊꯤꯡꯕ ꯊꯝꯂꯛꯄꯗꯒꯤ ꯍꯃꯥꯁꯅ ꯂꯩꯉꯥꯛꯄ ꯒꯖꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯀꯟꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯈꯤ꯫ ꯑꯊꯤꯡꯕꯗꯨ ꯊꯝꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯈꯨꯠꯊꯣꯛꯅꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥꯁꯨ ꯌꯥꯎꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤ ꯈꯨꯠꯊꯣꯛꯅꯔꯤꯕ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯊꯪ ꯃꯥꯏꯀꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯥꯏꯀꯩ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅꯁꯨ ꯃꯠ ꯄꯤꯅꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯏꯔꯒꯗꯤ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯔꯤꯝꯁ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯃꯇꯝꯒ ꯆꯨꯅꯔꯕ ꯂꯥꯌꯦꯡ ꯀꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯆꯠꯊꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯤꯝꯁ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯥꯏꯕꯗꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯍꯤꯔꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯆꯠꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯣꯏꯔꯒ ꯗꯥꯛꯇꯔ ꯑꯃꯗꯤ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯒꯦꯞ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯕꯒꯨꯝ ꯇꯧꯔꯤ꯫ ꯔꯤꯝꯁꯇ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯗꯣꯛꯇꯔꯁꯤꯡꯅ ꯑꯌꯥꯝꯕꯅꯤ꯫ ꯔꯤꯝꯁꯇ ꯂꯩꯔꯤꯕ PG ꯂꯣꯏꯔꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯍꯧꯔꯒ ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯀꯌꯥ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯊꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯝꯁꯇ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯂꯥꯞꯅ ꯊꯝꯅꯔꯤ꯫ PG ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯏꯟꯇꯔꯟ ꯇꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯀꯌꯥ ꯃꯤꯌꯥꯝꯗꯒꯤ ꯂꯥꯛꯅꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕ ꯗꯣꯛꯇꯔ ꯑꯌꯥꯝꯕ ꯔꯤꯝꯁꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯗꯣꯛꯇꯔꯁꯤꯡ ꯑꯌꯥꯝꯕꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯩ꯫ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯃꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡꯕꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯑꯦꯗꯚꯥꯏꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯁꯦꯜ ꯄꯥꯏꯖꯗꯕ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯄꯦꯁꯦꯟꯁꯤꯡꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯔꯤꯝꯁꯇ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯇꯧꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯅꯤꯌꯔ ꯀꯟꯁꯜꯇꯦꯟꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯑꯅꯥꯕ ꯀꯌꯥ ꯂꯥꯌꯦꯡꯕꯤꯗꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔꯁꯤꯡꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯤꯗꯕꯗꯒꯤ ꯑꯅꯥꯕ ꯀꯌꯥ ꯈꯪꯉꯨ ꯊꯛꯇ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ꯫ ꯍꯟꯗꯛꯇꯁꯨ ꯑꯉꯥꯡ ꯎꯅꯕꯒꯤ ꯀꯦꯁꯇ ꯗꯣꯛꯇꯔꯁꯤꯡꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯤꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕ ꯀꯦꯁ ꯑꯃꯒ ꯏꯆꯝ ꯆꯝꯅ ꯅꯥꯕ ꯑꯅꯥꯕ ꯑꯃ ꯗꯣꯛꯇꯔꯁꯤꯡꯅ ꯑꯣꯛꯁꯤꯖꯦꯟ ꯄꯤꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯦꯁ ꯑꯃꯒ ꯄꯨꯟꯅ ꯀꯦꯁ ꯑꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯊꯣꯛꯅꯔꯛꯄ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ OPD, ꯀꯦꯖꯨꯌꯦꯂꯤꯇꯤ ꯑꯃꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯀꯦꯁ ꯄꯨꯝꯅꯃꯛ ꯂꯦꯞꯇꯨꯅ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯆꯠꯊꯔꯤꯕꯅꯤ꯫ ꯔꯤꯝꯁꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯤꯅꯤꯛꯁꯤꯡꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯇꯨꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯂꯦꯞꯅꯕꯒꯤ ꯊꯕꯛ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯣꯛꯍꯜꯂꯛꯀꯗꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯗꯣꯛꯇꯔꯁꯤꯡꯅ ꯈꯪꯕ ꯉꯝꯖꯗꯦ꯫ ꯗꯣꯛꯇꯔ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃꯅꯤ꯫ ꯌꯨꯝꯗꯒꯤ ꯊꯥꯔꯣ ꯑꯣꯟꯗꯨꯅ ꯂꯥꯛꯂꯕ ꯑꯅꯥꯕꯁꯤꯡ ꯐꯥꯎꯕꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯨꯅ ꯗꯣꯛꯇꯔꯒ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯐꯈꯤꯕꯒꯨꯝ ꯈꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔꯒꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯅ ꯍꯦꯟꯅ ꯃꯥꯏ ꯉꯥꯎꯔꯕ ꯗꯣꯛꯇꯔ ꯈꯔꯅ ꯕꯤꯖꯤꯅꯦꯁ ꯀꯨꯞꯅ ꯑꯣꯟꯊꯣꯛꯇꯨꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯄꯦꯁꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯗꯦ꯫ ꯃꯔꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯇꯦꯁ ꯀꯌꯥ ꯇꯧꯍꯟꯗꯨꯅ ꯑꯅꯥꯕꯁꯤꯡꯗꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯃꯔꯝ ꯆꯥꯗꯅ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯂꯩꯔꯤꯕ ꯋꯥꯊꯣꯛꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯏꯁꯨ ꯍꯦꯟꯅ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯆꯨꯝꯗꯦ꯫ ꯃꯔꯝ ꯆꯥꯗꯅ ꯁꯤꯈ꯭ꯔꯕ ꯑꯅꯥꯕꯁꯤꯡꯒꯤ ꯐꯤꯚꯝ ꯃꯇꯧ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯒꯤ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯊꯥꯗꯣꯛꯂꯒ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯍꯟꯅꯕ ꯁꯤꯟꯕ ꯊꯧꯁꯤꯜ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯗꯦꯂꯤꯚꯔꯤ ꯀꯦꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯨꯞ ꯇꯧꯗꯨꯅ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯕ ꯑꯃꯗꯤ ꯃꯔꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤꯁꯨ ꯆꯞ ꯆꯥꯕ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯥꯌꯦꯡꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯅ ꯏꯟꯚꯣꯜꯚꯃꯦꯟꯠ ꯇꯧꯈꯤꯗꯕ, ꯑꯣꯄꯔꯦꯁꯟꯗ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯌꯥꯎꯗꯅ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯅ ꯀꯔꯝꯅ ꯇꯧꯍꯟꯈꯤꯕꯅꯣ, ꯑꯣꯛꯁꯤꯖꯦꯟ ꯃꯊꯧ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯅꯥꯕꯗ ꯃꯇꯧ ꯀꯝꯗꯧꯅ ꯑꯣꯛꯁꯤꯖꯦꯟ ꯄꯤꯈꯤꯗꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯥ ꯂꯩꯔꯝꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ
हेन थोइना तुम इरांग सकटना होटना चुमदे हौजिक मणिपुरगी ओइबा मियामना अना लायंगदा पुन चंगद्रबा डॉक्टर सिंगी मथक्ता करी करंबा मियेंग येंगलिबगी हाइबदुसु खंजिनबा चुमगनि स्टूडेंट ऑर्गेनाइजेशन सिंगी मतौ तमदुन रिम्स के डॉक्टर सिंग स्ट्राइक अमदी हॉस्पिटल थिंजिनबा अचुम खोंथांग नत्ति हाइबसी खंजिनबा चुमगनि हिरम मसिगी मतंगदा थेंगना फंगबा पाव अमगी मतुंग इना अंगांग उनबदा ममा सिहिबा यावना मथंग मथंग अनाबा सिरकपदगी पेशेंट पार्टी सिंग डॉक्टर फुखिबा अमदी हॉस्पिटल की मपोट मसे थुगाइखिबा थौदोकसिंग अदुबु यानिंगदबा फोंदोक्तुना डॉक्टर सिंह नर्स सिंह अमदी अतै हॉस्पिटल असि स्टाफ महिरोइ सिंग चंगसिलंबा थबक लेपगी खोंजंग सिंग अदु हंदोखरे ngasi mahusagum mathau hanjillagan hiram masigi matangda rims ki teachers and the medical officers association na thaturok cheula magi matung ina medical fraternity nursing non teaching president dr amadi mahiroi sing yauba rims ki general body ne pukhlapu wafam association asina kupna khanraba matungda thabak lepagi khongjang asi handokna na buwari lore ngasi ki pung nipan dagi hauna mahusagum na ana lengi thabak sataba horagan adum oinamak doctor purambagi thodokta haktheng nan chinaba miyosing phagadabani matung tarapaya doctor amadi patient sing mark nuaina da thorpa matamda authority ne khudak ta thabuk lakhot kadabani social media ki khutang ne ki helak pasing gi matak ta mathok ta legal action lakhot na ba cyber crime gum mari lina ba thabuk paikhat kadabani rims campus manungda aibidi maru oina sensitive oiba mafam sing da khulai paiba security personnel sing thamgadabani amadi public relations ki matang da tokhaiba selama hangdokna ba thawrang lakhot kadabani haibi demand asi athubu matam thabuk ne paikhalak kadabani haire